ꯃꯄꯨꯡ ꯐꯥꯍꯟꯕꯗ ꯁꯔꯨꯛ ꯌꯥꯕꯤꯌꯨ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯕ꯭ꯔꯣꯗꯀꯥꯁꯇꯤꯡ ꯀꯣꯔꯄꯣꯔꯦꯁꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯅꯣꯜꯂꯨꯛꯆꯕꯒ ꯂꯣꯏꯅꯅ ꯐꯣꯡꯗꯣꯛꯆꯔꯤ꯫ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯕ꯭ꯔꯣꯗꯀꯥꯁꯇꯤꯡ ꯀꯣꯔꯄꯣꯔꯦꯁꯟꯅ ꯄꯨꯊꯣꯛꯆꯒꯗꯧꯔꯤꯕ ꯂꯥꯏꯚ ꯐꯣꯟ-ꯏꯟ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯄꯦꯟꯗꯕꯁꯤꯡꯒꯤ ꯈꯣꯜꯂꯥꯎ ꯍꯥꯏꯗꯅ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯃ ꯑꯩꯈꯣꯏꯒꯤ ꯄꯨꯊꯣꯛꯆꯅꯕ ꯌꯥꯝ ꯀꯟꯅ ꯍꯣꯠꯅꯔꯤ꯫ ꯃꯁꯤꯗ ꯏꯔꯝꯗꯝ ꯑꯁꯤꯗ ꯂꯩꯕꯤꯔꯤꯕ ꯏꯃꯥ ꯏꯗꯣꯟ, ꯏꯌꯥꯝꯕ ꯏꯆꯤꯜ ꯏꯅꯥꯎ, ꯏꯆꯦ ꯏꯆꯜꯅꯆꯤꯡꯕ ꯈ꯭ꯋꯥꯏꯈꯤꯕꯤꯛꯅ ꯁꯔꯨꯛ ꯌꯥꯕꯤꯗꯨꯅ ꯑꯩꯈꯣꯏꯒꯤ ꯄꯦꯖ ꯑꯃꯗꯤ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜꯅꯆꯤꯡꯕ ꯐꯣꯂꯣ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕꯅꯆꯤꯡꯕ ꯇꯧꯁꯟꯕꯤꯗꯨꯅ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯁꯤꯕꯨ ꯃꯄꯨꯡ ꯐꯥꯍꯟꯕꯗ ꯁꯔꯨꯛ ꯌꯥꯕꯤꯌꯨ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯕ꯭ꯔꯣꯗꯀꯥꯁꯇꯤꯡ ꯀꯣꯔꯄꯣꯔꯦꯁꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯅꯣꯜꯂꯨꯛꯆꯕꯒ ꯂꯣꯏꯅꯅ ꯐꯣꯡꯗꯣꯛꯆꯔꯤ꯫ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯕ꯭ꯔꯣꯗꯀꯥꯁꯇꯤꯡ ꯀꯣꯔꯄꯣꯔꯦꯁꯟꯅ ꯄꯨꯊꯣꯛꯆꯒꯗꯧꯔꯤꯕ ꯂꯥꯏꯚ ꯐꯣꯟ-ꯏꯟ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯄꯦꯟꯗꯕꯁꯤꯡꯒꯤ ꯈꯣꯜꯂꯥꯎ ꯍꯥꯏꯗꯅ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯃ ꯑꯩꯈꯣꯏꯒꯤ ꯄꯨꯊꯣꯛꯆꯅꯕ ꯌꯥꯝ ꯀꯟꯅ ꯍꯣꯠꯅꯔꯤ꯫ ꯃꯁꯤꯗ ꯏꯔꯝꯗꯝ ꯑꯁꯤꯗ ꯂꯩꯕꯤꯔꯤꯕ ꯏꯃꯥ ꯏꯗꯣꯟ, ꯏꯌꯥꯝꯕ ꯏꯆꯤꯜ ꯏꯅꯥꯎ, ꯏꯆꯦ ꯏꯆꯜꯅꯆꯤꯡꯕ ꯈ꯭ꯋꯥꯏꯈꯤꯕꯤꯛꯅ ꯁꯔꯨꯛ ꯌꯥꯕꯤꯗꯨꯅ ꯑꯩꯈꯣꯏꯒꯤ ꯄꯦꯖ ꯑꯃꯗꯤ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜꯅꯆꯤꯡꯕ ꯐꯣꯂꯣ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕꯅꯆꯤꯡꯕ ꯇꯧꯁꯟꯕꯤꯗꯨꯅ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯁꯤꯕꯨ ꯃꯄꯨꯡ ꯐꯥꯍꯟꯕꯗ ꯁꯔꯨꯛ ꯌꯥꯕꯤꯌꯨ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯕ꯭ꯔꯣꯗꯀꯥꯁꯇꯤꯡ ꯀꯣꯔꯄꯣꯔꯦꯁꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯅꯣꯜꯂꯨꯛꯆꯕꯒ ꯂꯣꯏꯅꯅ ꯐꯣꯡꯗꯣꯛꯆꯔꯤ꯫ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯕ꯭ꯔꯣꯗꯀꯥꯁꯇꯤꯡ ꯀꯣꯔꯄꯣꯔꯦꯁꯟꯅ ꯄꯨꯊꯣꯛꯆꯒꯗꯧꯔꯤꯕ ꯂꯥꯏꯚ ꯐꯣꯟ-ꯏꯟ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯄꯦꯟꯗꯕꯁꯤꯡꯒꯤ ꯈꯣꯜꯂꯥꯎ ꯍꯥꯏꯗꯅ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯃ ꯑꯩꯈꯣꯏꯒꯤ ꯄꯨꯊꯣꯛꯆꯅꯕ ꯌꯥꯝ ꯀꯟꯅ ꯍꯣꯠꯅꯔꯤ꯫ ꯃꯁꯤꯗ ꯏꯔꯝꯗꯝ ꯑꯁꯤꯗ ꯂꯩꯕꯤꯔꯤꯕ ꯏꯃꯥ ꯏꯗꯣꯟ, ꯏꯌꯥꯝꯕ ꯏꯆꯤꯜ ꯏꯅꯥꯎ, ꯏꯆꯦ ꯏꯆꯜꯅꯆꯤꯡꯕ ꯈ꯭ꯋꯥꯏꯈꯤꯕꯤꯛꯅ ꯁꯔꯨꯛ ꯌꯥꯕꯤꯗꯨꯅ ꯑꯩꯈꯣꯏꯒꯤ ꯄꯦꯖ ꯑꯃꯗꯤ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜꯅꯆꯤꯡꯕ ꯐꯣꯂꯣ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕꯅꯆꯤꯡꯕ ꯇꯧꯁꯟꯕꯤꯗꯨꯅ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯁꯤꯕꯨ ꯃꯄꯨꯡ ꯐꯥꯍꯟꯕꯗ ꯁꯔꯨꯛ ꯌꯥꯕꯤꯌꯨ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯕ꯭ꯔꯣꯗꯀꯥꯁꯇꯤꯡ ꯀꯣꯔꯄꯣꯔꯦꯁꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯅꯣꯜꯂꯨꯛꯆꯕꯒ ꯂꯣꯏꯅꯅ ꯐꯣꯡꯗꯣꯛꯆꯔꯤ꯫ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯕ꯭ꯔꯣꯗꯀꯥꯁꯇꯤꯡ ꯀꯣꯔꯄꯣꯔꯦꯁꯟꯅ ꯄꯨꯊꯣꯛꯆꯒꯗꯧꯔꯤꯕ ꯂꯥꯏꯚ ꯐꯣꯟ-ꯏꯟ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯄꯦꯟꯗꯕꯁꯤꯡꯒꯤ ꯈꯣꯜꯂꯥꯎ ꯍꯥꯏꯗꯅ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯃ ꯑꯩꯈꯣꯏꯒꯤ ꯄꯨꯊꯣꯛꯆꯅꯕ ꯌꯥꯝ ꯀꯟꯅ ꯍꯣꯠꯅꯔꯤ꯫ ꯃꯁꯤꯗ ꯏꯔꯝꯗꯝ ꯑꯁꯤꯗ ꯂꯩꯕꯤꯔꯤꯕ ꯏꯃꯥ ꯏꯗꯣꯟ, ꯏꯌꯥꯝꯕ ꯏꯆꯤꯜ ꯏꯅꯥꯎ, ꯏꯆꯦ ꯏꯆꯜꯅꯆꯤꯡꯕ ꯈ꯭ꯋꯥꯏꯈꯤꯕꯤꯛꯅ ꯁꯔꯨꯛ ꯌꯥꯕꯤꯗꯨꯅ ꯑꯩꯈꯣꯏꯒꯤ ꯄꯦꯖ ꯑꯃꯗꯤ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜꯅꯆꯤꯡꯕ ꯐꯣꯂꯣ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕꯅꯆꯤꯡꯕ ꯇꯧꯁꯟꯕꯤꯗꯨꯅ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯁꯤꯕꯨ ꯃꯄꯨꯡ ꯐꯥꯍꯟꯕꯗ ꯁꯔꯨꯛ ꯌꯥꯕꯤꯌꯨ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯕ꯭ꯔꯣꯗꯀꯥꯁꯇꯤꯡ ꯀꯣꯔꯄꯣꯔꯦꯁꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯅꯣꯜꯂꯨꯛꯆꯕꯒ ꯂꯣꯏꯅꯅ ꯐꯣꯡꯗꯣꯛꯆꯔꯤ꯫ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯕ꯭ꯔꯣꯗꯀꯥꯁꯇꯤꯡ ꯀꯣꯔꯄꯣꯔꯦꯁꯟꯅ ꯄꯨꯊꯣꯛꯆꯒꯗꯧꯔꯤꯕ ꯂꯥꯏꯚ ꯐꯣꯟ-ꯏꯟ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯄꯦꯟꯗꯕꯁꯤꯡꯒꯤ ꯈꯣꯜꯂꯥꯎ ꯍꯥꯏꯗꯅ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯃ ꯑꯩꯈꯣꯏꯒꯤ ꯄꯨꯊꯣꯛꯆꯅꯕ ꯌꯥꯝ ꯀꯟꯅ ꯍꯣꯠꯅꯔꯤ꯫ ꯃꯁꯤꯗ ꯏꯔꯝꯗꯝ ꯑꯁꯤꯗ ꯂꯩꯕꯤꯔꯤꯕ ꯏꯃꯥ ꯏꯗꯣꯟ, ꯏꯌꯥꯝꯕ ꯏꯆꯤꯜ ꯏꯅꯥꯎ, ꯏꯆꯦ ꯏꯆꯜꯅꯆꯤꯡꯕ ꯈ꯭ꯋꯥꯏꯈꯤꯕꯤꯛꯅ ꯁꯔꯨꯛ ꯌꯥꯕꯤꯗꯨꯅ ꯑꯩꯈꯣꯏꯒꯤ ꯄꯦꯖ ꯑꯃꯗꯤ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜꯅꯆꯤꯡꯕ ꯐꯣꯂꯣ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕꯅꯆꯤꯡꯕ ꯇꯧꯁꯟꯕꯤꯗꯨꯅ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯁꯤꯕꯨ ꯃꯄꯨꯡ ꯐꯥꯍꯟꯕꯗ ꯁꯔꯨꯛ ꯌꯥꯕꯤꯌꯨ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯕ꯭ꯔꯣꯗꯀꯥꯁꯇꯤꯡ ꯀꯣꯔꯄꯣꯔꯦꯁꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯅꯣꯜꯂꯨꯛꯆꯕꯒ ꯂꯣꯏꯅꯅ ꯐꯣꯡꯗꯣꯛꯆꯔꯤ꯫ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯕ꯭ꯔꯣꯗꯀꯥꯁꯇꯤꯡ ꯀꯣꯔꯄꯣꯔꯦꯁꯟꯅ ꯄꯨꯊꯣꯛꯆꯒꯗꯧꯔꯤꯕ ꯂꯥꯏꯚ ꯐꯣꯟ-ꯏꯟ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯄꯦꯟꯗꯕꯁꯤꯡꯒꯤ ꯈꯣꯜꯂꯥꯎ ꯍꯥꯏꯗꯅ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯃ ꯑꯩꯈꯣꯏꯒꯤ ꯄꯨꯊꯣꯛꯆꯅꯕ ꯌꯥꯝ ꯀꯟꯅ ꯍꯣꯠꯅꯔꯤ꯫ ꯃꯁꯤꯗ ꯏꯔꯝꯗꯝ ꯑꯁꯤꯗ ꯂꯩꯕꯤꯔꯤꯕ ꯏꯃꯥ ꯏꯗꯣꯟ, ꯏꯌꯥꯝꯕ ꯏꯆꯤꯜ ꯏꯅꯥꯎ, ꯏꯆꯦ ꯏꯆꯜꯅꯆꯤꯡꯕ ꯈ꯭ꯋꯥꯏꯈꯤꯕꯤꯛꯅ ꯁꯔꯨꯛ ꯌꯥꯕꯤꯗꯨꯅ
ꯑꯩꯈꯣꯏꯒꯤ ꯄꯦꯖ ꯑꯃꯗꯤ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜ ꯅꯆꯤꯡꯕ ꯐꯣꯂꯣ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕꯅꯆꯤꯡꯕ ꯇꯧꯁꯟꯕꯤꯗꯨꯅ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯁꯤꯕꯨ ꯃꯄꯨꯡ ꯐꯥꯍꯟꯕꯗ ꯁꯔꯨꯛ ꯌꯥꯕꯤꯌꯨ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯕ꯭ꯔꯣꯗꯀꯥꯁꯇꯤꯡ ꯀꯣꯔꯄꯣꯔꯦꯁꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯅꯣꯜꯂꯨꯛꯆꯕꯒ ꯂꯣꯏꯅꯅ ꯐꯣꯡꯗꯣꯛꯆꯔꯤ꯫ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯕ꯭ꯔꯣꯗꯀꯥꯁꯇꯤꯡ ꯀꯣꯔꯄꯣꯔꯦꯁꯟꯅ ꯄꯨꯊꯣꯛꯆꯒꯗꯧꯔꯤꯕ ꯂꯥꯏꯚ ꯐꯣꯟ-ꯏꯟ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯄꯦꯟꯗꯕꯁꯤꯡꯒꯤ ꯈꯣꯜꯂꯥꯎ ꯍꯥꯏꯗꯅ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯃ ꯑꯩꯈꯣꯏꯒꯤ ꯄꯨꯊꯣꯛꯆꯅꯕ ꯌꯥꯝ ꯀꯟꯅ ꯍꯣꯠꯅꯔꯤ꯫ ꯃꯁꯤꯗ ꯏꯔꯝꯗꯝ ꯑꯁꯤꯗ ꯂꯩꯕꯤꯔꯤꯕ ꯏꯃꯥ ꯏꯗꯣꯟ, ꯏꯌꯥꯝꯕ ꯏꯆꯤꯜ ꯏꯅꯥꯎ, ꯏꯆꯦ ꯏꯆꯜ ꯅꯆꯤꯡꯕ ꯈ꯭ꯋꯥꯏꯈꯤꯕꯤꯛꯅ ꯁꯔꯨꯛ ꯌꯥꯕꯤꯗꯨꯅ ꯑꯩꯈꯣꯏꯒꯤ ꯄꯦꯖ ꯑꯃꯗꯤ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜ ꯅꯆꯤꯡꯕ ꯐꯣꯂꯣ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕꯅꯆꯤꯡꯕ ꯇꯧꯁꯟꯕꯤꯗꯨꯅ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯁꯤꯕꯨ ꯃꯄꯨꯡ ꯐꯥꯍꯟꯕꯗ ꯁꯔꯨꯛ ꯌꯥꯕꯤꯌꯨ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯕ꯭ꯔꯣꯗꯀꯥꯁꯇꯤꯡ ꯀꯣꯔꯄꯣꯔꯦꯁꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯅꯣꯜꯂꯨꯛꯆꯕꯒ ꯂꯣꯏꯅꯅ ꯐꯣꯡꯗꯣꯛꯆꯔꯤ꯫ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯕ꯭ꯔꯣꯗꯀꯥꯁꯇꯤꯡ ꯀꯣꯔꯄꯣꯔꯦꯁꯟꯅ ꯄꯨꯊꯣꯛꯆꯒꯗꯧꯔꯤꯕ ꯂꯥꯏꯚ ꯐꯣꯟ-ꯏꯟ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯄꯦꯟꯗꯕꯁꯤꯡꯒꯤ ꯈꯣꯜꯂꯥꯎ ꯍꯥꯏꯗꯅ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯃ ꯑꯩꯈꯣꯏꯒꯤ ꯄꯨꯊꯣꯛꯆꯅꯕ ꯌꯥꯝ ꯀꯟꯅ ꯍꯣꯠꯅꯔꯤ꯫ ꯃꯁꯤꯗ ꯏꯔꯝꯗꯝ ꯑꯁꯤꯗ ꯂꯩꯕꯤꯔꯤꯕ ꯏꯃꯥ ꯏꯗꯣꯟ, ꯏꯌꯥꯝꯕ ꯏꯆꯤꯜ ꯏꯅꯥꯎ, ꯏꯆꯦ ꯏꯆꯜ ꯅꯆꯤꯡꯕ ꯈ꯭ꯋꯥꯏꯈꯤꯕꯤꯛꯅ ꯁꯔꯨꯛ ꯌꯥꯕꯤꯗꯨꯅ ꯑꯩꯈꯣꯏꯒꯤ ꯄꯦꯖ ꯑꯃꯗꯤ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜ ꯅꯆꯤꯡꯕ ꯐꯣꯂꯣ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕꯅꯆꯤꯡꯕ ꯇꯧꯁꯟꯕꯤꯗꯨꯅ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯁꯤꯕꯨ ꯃꯄꯨꯡ ꯐꯥꯍꯟꯕꯗ ꯁꯔꯨꯛ ꯌꯥꯕꯤꯌꯨ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯕ꯭ꯔꯣꯗꯀꯥꯁꯇꯤꯡ ꯀꯣꯔꯄꯣꯔꯦꯁꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯅꯣꯜꯂꯨꯛꯆꯕꯒ ꯂꯣꯏꯅꯅ ꯐꯣꯡꯗꯣꯛꯆꯔꯤ꯫ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯕ꯭ꯔꯣꯗꯀꯥꯁꯇꯤꯡ ꯀꯣꯔꯄꯣꯔꯦꯁꯟꯅ ꯄꯨꯊꯣꯛꯆꯒꯗꯧꯔꯤꯕ ꯂꯥꯏꯚ ꯐꯣꯟ-ꯏꯟ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯄꯦꯟꯗꯕꯁꯤꯡꯒꯤ ꯈꯣꯜꯂꯥꯎ ꯍꯥꯏꯗꯅ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯃ ꯑꯩꯈꯣꯏꯒꯤ ꯄꯨꯊꯣꯛꯆꯅꯕ ꯌꯥꯝ ꯀꯟꯅ ꯍꯣꯠꯅꯔꯤ꯫ ꯃꯁꯤꯗ ꯏꯔꯝꯗꯝ ꯑꯁꯤꯗ ꯂꯩꯕꯤꯔꯤꯕ ꯏꯃꯥ ꯏꯗꯣꯟ, ꯏꯌꯥꯝꯕ ꯏꯆꯤꯜ ꯏꯅꯥꯎ, ꯏꯆꯦ ꯏꯆꯜ ꯅꯆꯤꯡꯕ ꯈ꯭ꯋꯥꯏꯈꯤꯕꯤꯛꯅ ꯁꯔꯨꯛ ꯌꯥꯕꯤꯗꯨꯅ ꯑꯩꯈꯣꯏꯒꯤ ꯄꯦꯖ ꯑꯃꯗꯤ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜ ꯈꯨꯗꯣꯜ ꯇꯝꯖꯔꯤ ꯁꯨꯃꯥꯡ ꯂꯤꯂꯥ ꯂꯤꯕꯤꯁꯤ ꯑꯩ ꯒꯨꯂꯥꯞ ꯇꯝꯕꯁꯤ अगर तुम भी अपनी रील्स वायरल करना चाहते हो और मेरे जैसे